Nungsiraba ichilinaosing ngasi aikoina punna khangminagadoriba asi Namaz Manungda Leiriba Masa Marengsingi Magunsing Matangda Ahanbada Takbir Allahu Akbar Ahanbagi takbir asi sangsar amasung sangsar masa pumbada leiriba potlam khudingmaktagi hena fai anisubada pot khudingmakki manungda khwaidagi hena maru oiba saruk ama yawi amasung namazgi khwaidagi hena maru oiba sarupti takbir tahrimani aduga imangi khwaidagi maru oiba sarupti namazne ahumsubada Hek namazina Allahu Akbar haibada jamin namasung asman da leiriba pot khudingmak yawi marisubada takbirula ahan ba takbir imamga punna nang haurabadi namazi adugi lising ama sadqa tawbagi sawab pina pikani kirat Quran swanba ahan bada kana agumba mana namazgi mapanda Quran Sharif mayek ama solabadi mahakidamak neki mahi tara pina bigane guna tara kokpi gane jannata thak tara wanghan bigane kana agumana namaz famlaga sole aduga Quran solabadi mahaki neki yankai pina bigane guna yankai kokpi gane jannata thak yankai hapkat bigane kana agumana leplaga namaz solaba aduga Quran solabadi mahaki neki chama pina bigane guna chama muthat bigane jannata thak chama wanghan bigane ani subada Hazrat Ibn Abbas radhiyallahu anhu na haido pirame alif lam mim da alif mayak amani lam mayak amani mim mayak amani kana agumana alif lam mim khak solaba alif ki mahutta neki chama lam ki mahutta neki chama mim ki mahutta neki chama haibadi namaz gi manungda oirabadi subnagi alif lam mim khak sonbanasu neki chahum phanghan bigani guna chahum muthat bigani jannat thak chahum wanghan bigani namazina alhamdu hek sonbada mahakbu haz amsung umra ge sawab pibigani adugum laba miyoi namaz haubadagi imam ga loinana loiba fawba sonminnariba mi adugi praman jihad ta haubadagi loiba fawba yawbada fangba sawab aduga manana pina bigani aduga imamna alhamdu sonba loiraba matungda namaz nangliba mi adugi praman jihad loikraba matungda jihad tagi fanghauba mal chang yennaba matamda thunglaba gumbani hairiba sigi sandokpa wari amadagi khanglagani madudi Hazrat Abdullah bin Rawaha radhiyallahu anhu Huzur sallallahu alaihi wasallam na laskar amagaloyna jihad ta thabada mipum khodingmakti chatnakhre adu mahakti leihore maramdi handak chat tawriba jihad asida ay shahid oiragani aduna Huzur sallallahu alaihi wasallam gi matungda punsigi aroibu oiragadaba juma asitadi yawraga chatlage khallaga juma ngairga leihorame juma loir matungda Huzur sallallahu alaihi wasallam na Abdullah bin Rawaha radhiyallahu anhu di leihore haiba khanglame amasung leihobagi maram hanglame madda Abdullah bin Rawaha radhiyallahu anhu na masagi aningba wakhal adubu fongdoklame amasung hojik ay chatlage hairame Huzur sallallahu alaihi wasallam na haibirame Abdullah chat kriba laskar aduga nanga chahi chamna thapna kre haibadi pungsing khara aduda neki sawab ki hisab ta aduk yamna labna kre kayam lep ahanbada hek bandana namaz lepliba fawba mahaki makok mathakta neki gi nong leptan haithabi ani subada bandana namaz gi damak hek lep khatpaga asman gi thongsing hangdok I amsung Allah amadi banda gi marakta khalliba ruhani gi shikhal khudimak hangdok bi
kuina lepa si pulsirat ki thongbu laina lanthok pinabagi maram amo oihanbigani. Ruku ahanbado adugum laban namazi ruku tawribadu masagi arumbaga manana sana khairat tawbagi sawab pibigani. Ani subado Subhan Rabbil Azim haina tasbih tawbagi sawab asmani kitab haibidi Taurat Injil Zabur Quran Masjid Lairik khuding makbu tilawat tawbagi sawab pinabigani. Ahum subado rukudagi hangallaklaga Sami Allahu liman hamida haibado Allah Ta'ala na namazi adubu mahaki akhanna rahmat ki mityang yengbi. Sajda ahan pado bandana sajda tarak pado Allah ga aduk ki matik naksan ba am oy madadi hairiba tanja asida Allah ga naknariba asigum na atopa ibadat am fawna naksan na hamde aduna sajda da dua sangna nifam thobi nafal oy namaz singda. Ani subado Huzur sallallahu alaihi wasallam na haidok pirami Nakhoina jannat aiga leiminaba pamlabadi sajda masung yamna tawraklagaw aigi matyang tawrakpo. Ahum subado Allah Ta'ala na bandabu khwaidagi hena nungsiba mawong sajda da leiba mawongni amasung mahaki mamai Allah gi mangda leimai thakta thamba aduni. Mari subado Adam gi macha masu miyoibana sajda taab matamda shaitan kaplaga cheli amasung hai afsos miyoibabu sajda gi hukum pi amasung makhoina sajda taraga jannat pu leikhre amasung aingonda sajda gi hukum pi adubu aina indabadagi dozakhi oire. Manga subada namazine hek sajda tabaga insan miyoiba amadi jinnat ki masinga manana sawab bibi. Aduga Subhan Rabbil Ala haibado gulam am azad tawbagi sawab pinabi. Isara atay hiyata sahadat ki khudum bin isara tawba. Ahan bado Hazrat Nafi'ana hay Abdullah bin Umar radhiyallahu anhu na namaz da famba matamda masagi makut animapu khuuda thammi Hazrat na khudum bida munni yenglagi isara tawrammi amasung haibirami Rasul sallallahu alaihi wasallam na haibirami. Madudi masigi isara si shaitan da thang na amadi tenzay na thinbadagi hena kalli haibadi shaitan da anaba asaki mati kanna fawi. Darut Sharif haibadi Allah gi awang pugaydagi Rasul sallallahu alaihi wasallam gidamak rahmat nizaba adugum laba rahmat din amasung dunya animaki afava kaktang oy gidaba. Ahan bada ulma singni iri madudi punsi chuppada amuktang Darut Sharif sonba farazni haibadi Shaki pibu Rasul sallallahu alaihi wasallam gi nabi oybagi aduga amuktagi hena Darut Sharif sonbana sunnatni amasung Islamgi chatna rolni. Ani subado Hazrat Abu Bakr Siddiq radhiyallahu anhu gi wafamni madadi Allah Ta'ala na mu'min sing da Darut Sharif thana bagi hukum pibada akaknaba amata thamde. E iman puraklaba sing Darut amsung mapung faba salam thaw Rasul sallallahu alaihi wasallam gi mathakta. Ahum subado Imam Shafi rahmatullahi alaihi na haibidi madadi namaz da atahiyat ki matung da Darut Sharif sonba farazni. Mari subada Imam Abu Hanifa rahmatullahi alaihi na haidok piri mapum fambada Darut Sharif sonba sunnat ni. Aduga karigumba fam amada Allah gi Rasul gi maming kayarak hanna taraba adu oirabadi Rasul sallallahu alaihi wasallam gi maming tabaga Darut Sharif taba wazibni. Karigumba Darut Hadrabadi gunagarni amasung taba khuding da Darut Thabana mustahabni amasung sawab fangnabagi maram amani. Manga subado Huzur Pak sallallahu alaihi wasallam na haidok pirame kana gumana Darut amuktang thabada Allah Ta'ala na mahaki rahmat tara pibi.
amasung guna tara kokpi amasung darja tara hapkatpi. Taruk subada Huzur sallallahu alaihi wasallam na haidokpirami. Kayamatta aiga khwaidagi naknagadaba misaksingdi aingonda darut masing yamna tharaklibasing aduni. Taret subada Rasul sallallahu alaihi wasallam na haidokpirami. Farista kayamuk mathau tauhalli madudi laimai thakta chatlaga aigi ummat singna aingonda darut sharif tharakpa adubu yohallaknabagidamak. Nipan subada Huzur sallallahu alaihi wasallam na haidokpirami. Kanagumana aigi ithakta darut tharaklaba adu oirabadi aigi ithakta mahaki safar wajib tangai fadaba oire. Mapan subada Hazrat Umar radhiyallahu anhu na haidokpirami. Madudi banda singi dua asman amasung zamingi marakta leplaga pallaga lay hek Rasul sallallahu alaihi wasallam gi mathakta darut thadriba fawba. Atahiyat namazina hek atahiyat suwannabagidamak phambada Allah Ta'ala na sabirin gi sawab pinabi. Praman oina Hazrat Ayub alaihi salam, Hazrat Yaqub alaihi salam, Hazrat Yahya alaihi salam na chingbana tawkiba sabar adugum laba sabar gi sawab. Salam Salam namazina namaz loy shalakpagi salam lay thokpaga Allah Ta'ala na madugi mahutta jannat ki thong nipal gi manungdagi changning ba thong amada changkhiba yabagi ayaba pibi. Nungsirabe chalinausing ngasigide asi fawudeng khangminarasi. Mathangi video amada jamaat ki sakta namaz sonbagi matangda ulma singi mat mazburi tangai fadabagi sandokto. Jamaat ki matangda miyoybigi wakhallon. Sariyat na jamaat ki namaz sonnabagi damak piriba hukum. Jamaat namaz sonbagi mahi sawa asina chingba kyamuk khangminakisi. Nungsirabe chalinausing na video asibu Musalman bahai bihan khuding makti yohan biduna makoy basu khanghanbiyo. Allah Ta'ala na Haijariba Asida aikhoi khuding makpu amal tawung ngambagi pangal thawna adu binabibu oisanu.